Jininausingbu Puranthaba Maitena Taram Nokshari, Malem the Air Defense System Mayama Lady, Russia gi S400, America gi Tar, Patriot, Master Mayam Nayamne Advance Oide Haina Yanaribasi Hozik Paubi Oina, S400 Defense System Asini. Masi India Gishu Russia de Gilaga Sinari, Aduga, Malem Gilaibak Hanba, S400 Defense System Labor Assis Sainan Oide, Adubu Sainada. 400 kilometers sana kapayaba missile asi pidi haidi. Sainana reverse engineering tawkini haiduna. Sainagi fighter jet sing da sinariba engine asisu Russia gi plane gi engine dagi reverse engineering tawrga semdokkhibani haibasi ahogi miyamna sodum ningphung ngangnaraba wafamni. S500 su isinerausing ikuiroi puthorakadaba. Asigi video asigi kutang da Russia gi advance air defense system S400 asya karamna thabak tawi haibido khangminasi. S400 missile defense system asi aikoina masi khangliba si karino haibdo subnagi kamnaba vehicle amakhak oina dumaina lawnari ko masinati S400 asi part taruk pullaga sai hanbada launcher pad haibidi missile kamnaba round tube mari yaubadu ani subada command and control post hum subada big bird long range surveillance radar mari subada gravestone engagement fire control radar manga subada all altitude acquisition radar taruk subada mobile mass system 40 V6 MR mobile mass hairgasu khangnai hena khangnaba pa taruk asida amamam to oina khangminasi S400 defense system da yamna maru oiriba se missile asini masi launch vehicle namada purga chatkani masigi missile puriba launch vehicle gari ase BSZ 640-22 66 tractor truck hairga so dumaina khangnai MZ 7900 series hairga so dumaina khangnai masi tube mari panba SB launcher asi maning do dumaina hapiko sumaina akoigi hana purga sapadana sumaina phairaga hapagani adu kapam dai matamdana sumaina yungkhalane bisin roks masida makhan makha kayagi missile kapayari S400 defense system asida manadaba makhan marigi missile kapayari ahanbada 9M96E short range missile ni aduga magi range na 40 km ni ani subada 9M96E2 medium range missile ni magi range na 120 km fawba sana kapangami subada 48N6 asi long range missile da salle aduga magi range na 250 km sana kapangami Mari subada 40N6E khwaidigi sanba S400 ki missile magi range na 400 km phawba sana kapangami S400 ta radar hum seasonary ahanbada big bird neto na masibu tombstone hairaga adumaina khangnai masi surveillance pattern management radar hairaga su adumaina khangnai masisu truck amada puraga satkani masigi radar asina plane helicopter cruise missile guided missile drone ballistic missile sing detect tawbada siznai aduga magi range na 600 km ni khwaidagi sanba radar oidoini masigi radar ase radar sita karigumba drone sangwa mo kapsle haina khalase 600 km gi range ta hairiba radar asina target sahum mukti detect tawba ngami hairi asina mabu khwaidagi advance oiba mobile radar ama oina uhli mathangda fire control amasung tracking radar 92N6E hairga su khangnai neto na masibu gravestone hairga khangnari masi multi-functional radar ni aduga magi range asina 400 km ni hanbagi radar duna 600 km ni ko adu mabani gi function se khara khenai isini rosin aduga magi detect tawbagi mawong se site su tawi haibdi site matai sing desu ko asagi mamangi panjagiri ba 600 km lamna detect tawba ngamba radar adusu site tawbani aduga masisu site su tawi aduga magi yamna maru eri base karino haibda akoigi awang mafam dasu haibda altitude wangna detect tawba adumba ngamme basigi radars subda 40 V6 MR hairiba radar asini masina maruaina nemna paiba helicopter drone cruise missile sing detect tawbada adumaina seasonary mathangda yamna maru oiriba si command and control truck asini masidagini loina khangdawriba tawdawriba udawriba si pairagliba pot haibetare yegnabagi madu detect tawbadagi hauraga missile kap phawba ahanbada big bird radar na 600 km da laiba posak to detect tawgani
300 mukti amuktangda tawba ngami haiba akoina mamangdasu khangre asigi radar asidagi pau command and control post vehicle da amuk piraklagani asidagi command and control post na masak khangtolagani akhoi gini or yekna bagini haibadu yekna bagi oiragana launcher pad tagi missile kaplagani isini nausing panjakhiba missile marido yekna bagi khulai moina kapslaiver khoi gi drone oigera plane oigera cruise missile oigera ko any ballistic missile oigera Amasung situation adugi matung ina sinagani plane ama pairi haina khoi khalasi yekna bagi masida S400 launch pad tagi amuktang da missile ani kapkani ama fen oirabasu haibidi amana panba ngamdragasu amadi soidana ba haiduna ani se compulsory dum kapkane tukaina bo honabada masigi missile asina magi target adu tukaina bo honabada engagement radar na guide togani aduna ngasai mamangda panjagi ba radar sing adugi marakta amaga pau phaunagani yekna bagi khulai ado tukaina bo honabada masida isininaw singna su fire and forget missile su ningsing biba khara phai ko ngarang su panjakhare adugi S400 missile defense system da yauriba sina guide togudabani magi target ado tukaina bo honabada target ado yaudri bawda mamangi video singda su panjakhare low flying object samna hairabada koigi cruise missile gumba drone helicopter sing asi radar na phaba wai haiduna adubu S400 da yauriba 40 V6MR radar asina detect tawrani command post da pau pirani adudagi yekna bagi pot ado masak khangtoklagani aduga sanaba missile kapkani aduga thukairani amuktang da target chahumdi masak khangtokpa ngami haiba khoina khange aduga humpudagina marphu target ta mathau pangthokpa ngami amukta missile samugo humpuda command post dagi guide tawba ngami haide isini nausing asini panjariba S400 missile defense system gi thabak tawbagi mawong asi isini nausing tanja asida China na 6th generation fighter plane paiduna uhan khare haide isini nausing gaina su madugi video na chingba Twitter da soidan thengna biramgani ayamana Twitter da thagatpani China bu nuksidaba laibak singnadi madu 6th generation China gi white emperor adu natti haina marai yelai madugi video adu social media da maruina Twitter da ko kana santungna rai hujik bayamna viral oidi aduga koigi YouTube ta su mayama thagatpa isin nausing thengnabi gani short ta ko mayama hairiba anoba China gi plane asiga China gi 5th generation fighter plane J20 ga paiminaki J20 su heavyweight category da singba adumba 5th generation fighter plane ni adubu paimina baduda J20 phawba pikna uki anoba plane aduga sangdamnabada pairiba plane adugi photo image yengluragadi kharamana madu Zuhai air show da utkiba China gi 6th generation fighter plane white emperor aduni haidi test tawriba plane asi adubu anoba test tawduna pairiba plane asigi matangda China dagi kariguma amatta phongdorokpa leitri athopa leibangna magi mod phongdoknarakpa natana aduni adani haina ko maraikan yenari kharamana plane asida J20 gi engine hum palamgani haina phongdoknarakpasu yauri kharamana China gi fighter bomber ni China na maduda 2002 dagi thabak tawduna lakhi haina dumaina phongdoknarakpasu yauri amabu oirabasu phare China gi dianoba plane amasu paibu ukre sinarosing ko India gi su maruina lan gi khulai maruina fighter plane sing saba asida thengtharakpa asigi yenglaga committee ama semgadawri masi semlagadi thabak se khara yangkhatkadra haina dumaina khalli madugi matang da su neinaminasi aduga isininaw singaina takpirakpa video ai nomagi dum punaba ai honajage asiarga puran thaba metina kaina na baya thangni jari kanglepa imana yai fare yai faminarasi